Imes PAODAM yang tabiri basungbu yumnam anuratha de binai kono na krumjari. Haujak baroi ba PAODA sajibu nongma pangba sara bagi tawam pangthong na kre. UB lapi yandam bagi cultural program kya kalona na herok ta pangthok kre. Sky Hospital da thamma pandangai di ba heart ke lena na raga polapa anganga mai palna len kre. Doina Sri Lanka da emergency lauthok kre. House Paus and Navizari. My day lining supposing Anowa Tahi Hawa, Sazibo, Noma Panba Charawaki Tarong Nasi Manipur, Lamdam Sida, Harau Tayambakalun and Apangto Cray. My day Charawan Misida, Niamnamagi Magi Imunda Matelupoi, Semduna, Amati, Hailay, Lining Tosanamahi, Imale, Mirensi, Dabi Amati, Pungalero, the Katuna, Aduga, Tonganda, Ekogi Ipa Ipu Sing, Hanu Koksau, Hanu Laikamba Amadi, Hanu Kumli Laiki, Mapanda Tong Liba, Matelupoi. Maira hai leising katna thamizaki tungda thongliba maten sing yumthang na badala na duna challenge chanakhi nungthingi matamda manangna pachangda kanakhi ngasi ayu angan ching eco park kaksing chei khudingi sajibugi nongwa pamba charau nimita leptana pangthokna lagliba satra katpage tharam adam kaksing na sindona pangthokre loinana adam ge secretary ki maikai dagi sajibu nongwa pamba charau bakamari lenana miyamda Sahi sida nungaya phaba tangdulai taba chahi ama orasano haina ya phapauza pirakle Manipurgi mafam khudingda sajibu nongma panba charawagi tharam pangtolna bakum Manipurgi border town samore da leiba maitei singasu ngase sajibu nongma panba charawagi tharam pangthokladuna layu kheba ipa ipur singe mafamda ngamsaba mathel lukoiga loinana luglen tamkhe Manipura hokiba pung kunmarida mioi ama COVID positive oikre mi sebadi yaukide pungpham asida mioi chaniga marfu mari COVID test tauki maduda mioi ama COVID positive oikibana ngasigi COVID positive oibagi chang chada 0.mari lekhe stere sida hoju pawuda panban mioi lakhamali sangkontratare somna marpudra manga COVID positive oikre masigi manungda mioi lesangani chamakuna lekhedre ngasi mioi marina COVID naba paduna disaster Taukiduna upon ba COVID recover Taukibagi Masang Laka Malaysan Kuntramari Chamapani Kamari Sukre. Stairsigi COVID recovery rate na Chada Marfudar Nipantas make Mari Ahumne active Gastana Kuntramato lady. Ngasi Yupung Nipalom Tarakpada Technoponta Police na Honda City Registration number amend O2B6350 Angova Machugi Gari Asidage Sokesing da Hablamba Keze Ahunga Gram Chatrika Marapatra Mangaronge branch Sugar Nitingnaba Pagapangam Cray Paraba Polamadu International Marketa Lupa Pro the rate Lagyang Kaimapalonge Wagani Hari Polam Sangaduka Loinana Paraba Musing Adudi Jorasampo Police Reserve Line Gate D Let Kolong Hawkip Jahi Contratare Constable number 1802127 Apekpa D Dongthang Hawkip Lazangpai village ne Mahangna Pungdorapagi Matungina drugsing adugi Mahangna transport ni haiba khangbangamle ngabo phabaga Mari Lainana SP Surasan Punda Pau Pituna Khangangkre Atopa Amana Ngamkho Hawkip Sahi Kunitoi Apopa Cyclone Hawkip Songpe village Surasan Pundagin Haidi Makoi Anigi Matata FIR Ama register Tawkre Drug Lord Singh Kingpins Adubo Pananabagi Junction Bakongsang Oinanga say district headquarter Technopond war on drugs team Ama Police Station Technopond More Amasung Matigi Sangre Haidi Manipurgi Mangsilaklaba Indigenous Game Singbo Yokadhanduna Tananabagi Pandamda City Club Hairongna Chahi Kudingi Chajibugi Noma Panba Charawanimita Pangtutuna Lakpa UB Lakpi Yandamba Ngase Harokpa to Litan Makung the Leba City Club Ke Sanapungda Tongan Cultural Program Keaga Amadi Thodi Jingbiga Loinana Kundaruk Soba UB Lakpi Yandamba Pangtokre UB Lakpi Changdam Naba Aduda Harok the Leba Club Kumari Dagi Kangalaba Sanaroi Kumarina Sarukyaki Matamama the Leramba Ningtau Palingai Chanabi
Sanibib Ningsingduna, Tarampa Asibo, Ningtau Kanduna, Pangtokiba Tarampa Aduda, Ningtau Oina, Ningtau Zongopent, Maitina Toiba Mitungoike, Aduga, UCMG President Joy Chandra Komtauzam, Social Activist Brinda Tangnazam, City Club Hairoki President and Ipomsa, Nipkoki President T.S. Manihar, Kadage President Hizam Priyokumar, Madeline Managing Director Dr. Pivarin Maitei Hairok, Part 2 Gram Pansai ke Pradhan Nominee T.S. Premset Hairok Part 1 Gram Pansai ke Pradhan Al Khamba Amasung Wangbant Gram Pansai ke Pradhan Ait Mani Chandrana Akanaba Michungsung Aina Saruyaki. Taromaduka Mari Lainana UCMG President Joy Chandra Komtauzam na Haikibada Ekwegi Ipanati Ipunana Thambiramba Tanglaba Lansinga Asibo Yokhanaba Honaba Haibasi Achumba Khongthangni Aikoi Meitei Hairiba Manipuri Jati Asim Matam Amada Landa Yamna Haithoi Singthoiba Jati Ama Oina Matam Amada Maning Makatamna Haina Humna Palamba Jati Amani Matamdugi Ipa Ipu Singna Thambiramba Sana Kunabagi Tanglaba Masana Sing Asi Machambasu Oiriba Equina Yokhatpa Haibasi Equi Itaudangni Hairaduna Masana Sing Asibu State Ki Amadi Malangi Thakta Pukatuna Sakta Minanaba Equipuna Hunaminase Haiki Social Activist Brinda Tongnazam na Haikibada Mapam Mataida Uba Pankidraba Equigi Yellow Masana Amabu Ngasi Hairuk the Yokatuna Tamlambasi Ubada Angapo Pausei Manipuri Equisi Equigi Haurapam Nat Puadi Kausilaptuna Equigi Kunayasi Mansilakaba Matamaba Odaklabani Equina Equigi Yellow Migi Masana Yubilapi Mungna Sagun Kangsai Haidabasinga Asi Maminta Ngarak Pagaloinana Sanapam Laisilaktre Masina Takpadi Equigi Yellow Masana Sinka Asi Mangsilale Takpani Masigamba Mayama Ama Mangsilapana Marambo Odaka Equigi Puroba Asisu During Amloy Odakli Hadaduna Yellow Masana Sinka Asi Yokatuna Kunai Asibo Kanbangam Nanaba Honamina House Haiki Bilaki sing asai tamona suggest to biram na dumaina ahem mamong na kitang kiena semdok semjin tawraga ikoina national level international level thak ka bukhalaga ikoina just cricket khatang lokat pa mapan games khatang masana sing khatang lokat pa mahutta ikoi yo iba ikoi yalung migi masana sing se ikoi lokat minasi masida amana ama pung thogal minaraga ikoina asang bapung na ikoi kadai da ki hadu thok minaraga angam bapu thok minaraga ikoi masana sing si maleng ki thak pa khutuna ikoi yang khari iba mayam si ni sabi paktagi kallaga sana bung siemaga makoi gi haksang siemaga makoi gi lei ba mabudi marok sing thori ko puri maksi ikoi puri makoi sing minaraga manipur si amutang mayon chung ko minaraga pangamboi si manipur na mai pa asaru anong basahina awun ba manipur ang puro pangamba ahian ba thuna ena lei pangamba aran ba puding mag lei ba punam thabu puding mag ikoi mai thiba piba ngaminaga oi basahiya ma minaraga oi si haragai District Administration Suran Sampurna Society for Creating a Difference Cat Delika Collaboration Tauraga EBC Gospel Centenary Hall New Lankada a Science Camp Career Guidance Seminar Amapang Thokre Tharamduda Mahiroi Shubupungin Tagulatuna Makoi na Khanzaba Pamzaba Lamda Hangningba Wahangsing Hangnaba Deputy Commissioner Churasampur Pawan Yadav na Haiki Science amasung Math subjects singda Mahiroi Shinge Hainadaba Amadi Akiba Pauribadu Laitanaba program Khara Pangthopa Hongnaba Thorang Tauri Hainasu Deputy Commissioner na Phondoke Tharonga Mari Lainana quiz program amasu Pangtokuna Kangalaba Mahiroi Tarada surprise Thoki Masigi Tharomda district eduki Tunga Baskun Singe Mahiroi Singh Oza Singh district level officer Singh Amadi Education Department ki staff Singh Saruyaki Polakpada severe pulmonary valvular stenosis haina kauba heart ke laina naraga polakpa thamapan khakta ngariba angang ama Sky Hospital na surgery tawdabida valiant treatment tawdagi pharakre angang asi Imphal East district ke nongpo kaksing da leiba HB Zoigi machanupani angang asi polakpada mahake pulmonary valve punbage laina naduna polokhibani laina si leibana angang asi sor honba ngamdaba maramrakta wanthaba china sangba layang kya tawrakpadagi Sky Hospital da layang labaga loinana mama mapage apama matungina heart hangdoktuna surgery tawagi mahuta balloon dilatation habade pulmonary valve adu balloon season aduna chawtho halaga apunba manghanbage layang bage thabak chathaki angang sida season akiba balloon ado kanatana saba
Taisak balloon generant anesthesia piraga hariba balloon adu Philips cut laboratory machine season aduna mental guide wire stenos balki mayai phawa yauna changalaga balloon adu haptuna layang kibani Maski tangtara ni thoida haidiba thabaga si chathaki loina thabaga du chathabada punsi kanbada changba masa khudi maksu ready tawduna thamki punzilaba nungsitu utong stenosis bahal adu anirak mai pakna nungsit kamsilaba matungda angang dugi thingduna leramba nungsit utong adu asokpa asoiba amata yaudana hangdo hanba ngamki Treatment asi sathakibagi pung taruk lairaga angandu mamangi sangom thakba hauraki balloon treatment tokhiba matungda numit humni lairaga angang adu disaster kre laing asi sathabadagi hapta amagi matungda angang duda lairamba symptoms sing mangki bagaloina hojati yamna khingle haina angangi apokbi mamana harauna phungdoragli asuguma mai pakpa asida sky hospital ge chairman su oiriba chief cardiologist dr Larikekbam Shyamkishona pulmonary valvular stenosis asi surgery tawdana dilatation tawga phanba ngamle haina haraude ba phungdoki loinana asugumba pokpada heart ke anaba leiba asi manipur ke amade notice stat sangi miyamna khangbiyo amade ska hospital da balloon treatment ke leriba khudong sabasu khangwinaba apil tawragle Pokhran district ke Nungbi village dagi soklaba miyoi ama Somsal battalion Assam rifle na emergency medical aid piduna layang kre miyo adu lambi sembada sokibani mahakpo awam ka somna leiba Assam rifles unit hospital da puraga layang kibani hairi paraba matungda miyoi adu masage kun Nungbi khulen village da jalan kre hairi ICAR South ke Miyang Makada Mantri Puki Battalion of Assam Rifles na Manipur Police ka loina na operation satabada Impal West District ke Patsoi dagi Pripa ki overcrowd da thabak tawa miyo ene ngarang phaki More Battalion of Assam Rifle na so More dagi PLA ke active kadar ama phaki hairi parabasing adu mari laina ba police station singda senekre hairi Sri Lanka da selthumgi achoba crisis thokle miyamna protest satharakpa yadanaba ngasigi numidang wananggi pung taruk tege hayang ayuki pung taruk pawba curfew thamsinkhre lebak asina ningtamba phanglingai dege handak oiriba financial crisis kumba sathina solopa yaukhidre haire dijan phangdabadagi gari chamba ngamdre apunba gari singi sada ahumgi anide lanaigini masangyamdaba orabasu service tawba ngamlaroi haire security force singda power piraduna Sri Lanka ge President Gotabaya Rajapaksa na emergency lauthokrai lebaki oiriba phibam ase punna thengnaminanaba party punamagi yawa government abasamnanaba hanagi President Maitipala Sirisena na President Rajapaksa ga onaduna phodokrai hairi maragasida President bo pham thadungnaba lokhalakpa demonstration nataga protesta sarugyaba punamak phajanaba lamida President Rajapaksa na order tawkhrai Khadang basarukta leba town sing gale matara amasung moratua dadi government ke mayukta khongjang sangchina ke haire President gi masin manau singna choba maru eva pham kaya pairi bani mahinna Prime Minister aduga khwaidigi tonba manau nupa bashilna Finance Minister oidibani mayamba amadi nephew wo Cabinet Minister sing oidibani haire Ngasiya yuk angambada central Ukraine gi city ani missile season aduna Russia na attack chathatana building kya mahandan kre hairi Poltavada leibasing adu missile amana thugai kibani atopa city Kremen sukta so missile da amana attack sathakibani hairi Poltava city asi Kiev ke nongpokta leiba Poltava region ke capital ni attack sengkha aduda mi kya sikhibage haibagi paude khangnadri February ke tang kunmari dagi chatharakhiba land aduda misam prajada target tawduna attack chathagiba leitri haina Russia na phungdoki World War II ge matungda European state amata chatharakpa khwadiki sawba Russia na Ukraine da landariba asina oidi hairi Hauzik arobada maroiba pau amana pizari Sajibu nongma pangba sarabagi thawam pangthona kre UV Lapi yandambagi cultural program kya kalona na herok ta pangthokre
Sky Hospital da thamma pandangai riba heart ke lena naraga polapa anganga ma mai pakna lengkhre Benana Sri Lanka da emergency lauthokre Image PAODAM asige de matang asida loisare meng tabiri basangbo amuka hana khurumsari